ꯌꯥꯝꯅ ꯑꯉꯟꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯁꯤꯡꯅ ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯃꯤ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯑꯄꯪꯕ ꯃꯤ ꯊꯤꯗꯨꯅ ꯃꯈꯣꯏꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯏꯃꯥ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯍꯥꯏꯔꯒꯅ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯁꯤꯡꯅ ꯃꯤꯒꯤ ꯃꯔꯛꯇ ꯆꯪꯂꯛꯄꯁꯤ ꯕꯨꯙ ꯙꯔꯃ ꯆꯠꯄ ꯄꯨꯔꯣꯍꯤꯠ ꯀꯌꯥꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯄꯨꯔꯣꯍꯤꯠꯅ ꯁꯩꯇꯥꯟꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯆꯠꯍꯟꯈꯤꯕꯗ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤ꯫ ꯑꯉꯟꯕ ꯃꯇꯝꯗ ꯌꯣꯙ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯥꯡꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯈꯪꯗꯕ ꯍꯩꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯊꯥꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯍꯥꯏꯕ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯀꯥꯡꯂꯣꯟ ꯁꯨꯅ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯪꯒꯟꯗꯦ꯫ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯃꯤꯁꯤꯡ ꯀꯥꯏꯗꯨꯅ ꯆꯦꯟꯅꯩ꯫ ꯌꯣꯙ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯖꯁꯨ ꯑꯉꯥꯡ ꯑꯃ ꯄꯨꯛꯅꯨꯡꯗ ꯅꯥꯎꯀꯣꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯦꯛꯅꯕ ꯑꯃꯕꯨ ꯍꯥꯠꯄꯗ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯐꯥꯎꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯤ ꯑꯃꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯤ ꯍꯥꯠꯄ ꯌꯥꯝꯂꯛꯄꯅ ꯃꯁꯥꯗ ꯀꯅꯥꯁꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯏꯃꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨ ꯃꯅꯨꯡꯗ ꯂꯩꯔꯦ ꯈꯪꯂꯕꯗ ꯌꯣꯙꯅ ꯊꯣꯡꯗꯣ ꯀꯥꯎꯊꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯑꯐꯟꯕ ꯇꯨꯄꯤ ꯑꯃ ꯎꯞꯂꯒ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯡꯗ ꯂꯦꯞꯂꯛꯄ ꯑꯗꯨꯗꯗꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ "ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯅꯪꯕꯣ?" ꯌꯣꯙ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯊꯥꯡꯀꯠꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯐꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯗꯤ? ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯀꯔꯤꯅꯣ?" ꯌꯣꯙ ꯅꯨꯄꯤ ꯑꯃꯠꯇꯗ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯗ ꯊꯥꯡꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯊꯔꯛꯄ ꯉꯝꯗ꯭ꯔꯦ꯫ "ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯁꯥꯅ ꯈꯪꯂꯕꯅꯤ." ꯅꯨꯄꯥꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯂꯥꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯦ." ꯌꯣꯙꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯗ ꯁꯦꯝꯖꯗꯨꯅ ꯍꯤꯡꯕ ꯅꯤꯄꯥꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯍꯥꯠꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯊꯥꯡꯀꯠꯈ꯭ꯔꯕꯗꯤ ꯍꯥꯠꯇꯅ ꯇꯣꯛꯇꯦ꯫ ꯌꯣꯙꯅ ꯍꯥꯏꯔꯛꯏ, "ꯅꯁꯥꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯒꯤ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯑꯁꯦꯡꯕ ꯈꯔ ꯍꯥꯏꯔꯒꯦ ꯍꯥꯏꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯈꯤ꯫ ꯌꯣꯙꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯂꯕꯣꯏ ꯈꯜꯂꯨꯕꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯌꯣꯙꯒꯤ ꯃꯃꯤꯠꯇ ꯑꯆꯥꯛꯄ ꯃꯩꯔꯤꯒꯨꯝ ꯉꯥꯡꯕ ꯑꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯕꯨ ꯊꯋꯥꯏ ꯂꯧꯈ꯭ꯔꯒꯅꯤ ꯄꯥꯈꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯛꯇꯒꯤ ꯍꯧꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯕꯨꯛꯇꯨ ꯐꯥꯎꯗꯣꯛꯇꯨꯅ ꯊꯤꯟꯈꯤꯕ ꯑꯗꯨꯅ ꯊꯋꯥꯏ ꯑꯍꯨꯝ ꯍꯛꯆꯥꯡꯗꯒꯤ ꯀꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯌꯣꯙꯁꯨ ꯎꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯕ ꯑꯉꯥꯡ ꯑꯃ ꯅꯥꯎꯀꯣꯜꯂꯝꯕ ꯑꯗꯨ꯫ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯑꯗꯨꯗ ꯃꯈꯨꯠꯇꯒꯤ ꯊꯥꯡꯗꯨ ꯊꯥꯗꯈꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯆꯦꯞꯅ ꯍꯥꯏꯊꯔꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯅꯨꯄꯥ ꯑꯃ ꯊꯣꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯌꯣꯙꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯣꯙꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯣꯙ ꯎꯕꯗ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯤꯀꯨꯞꯇꯨꯗꯗꯤ ꯌꯣꯙꯁꯨ ꯈꯪꯂꯦ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯕ꯫ ꯍꯛꯆꯥꯡ ꯑꯍꯨꯝ ꯐꯥꯎꯅ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡꯗꯣ ꯌꯥꯝꯅ ꯊꯨꯅ ꯁꯠꯇꯣꯛꯂꯒ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨ
ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗ ꯏꯃꯨꯡꯗꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯄꯗꯨꯁꯨ ꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯔꯛꯄꯒ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯕꯗꯨ ꯎꯔꯦ꯫ ꯂꯝꯕꯤꯗꯨ ꯄꯤꯛꯄꯅ ꯅꯨꯄꯥꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯤꯉꯩ ꯃꯅꯤꯡꯗꯒꯤ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯊꯕꯥꯛ ꯃꯄꯥꯗ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯐꯥꯎꯗꯣꯔꯛꯈꯤ꯫ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯤ꯫ ꯃꯅꯤꯡꯗꯒꯤ ꯌꯣꯙꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ "ꯅꯁꯥꯅ ꯇꯧꯕꯒꯤ ꯅꯁꯥꯅ ꯐꯪꯖꯕꯅꯤ" ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯙꯅ ꯊꯥꯡꯗꯨ ꯍꯦꯛ ꯁꯠꯇꯣꯛꯄꯒ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯑꯍꯦꯟꯕ ꯃꯤ 3ꯒꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯃꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯃꯅꯤꯡ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯃ ꯊꯥꯡ ꯄꯥꯏꯔꯒ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯂꯕꯅꯤꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯍꯥꯠꯄ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯝꯆꯠ ꯅꯥꯏꯗꯕ ꯏꯄꯨꯔꯣꯏꯕ ꯈꯛꯇ ꯍꯥꯠꯂꯝꯕ ꯊꯣꯛꯂꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯀꯞꯄ ꯅꯠꯇꯅ ꯑꯩꯅ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯂꯨꯕꯒꯤ ꯄꯥꯞ ꯐꯪꯗꯅ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯥ?" ꯌꯣꯙ ꯃꯔꯨ ꯑꯣꯏꯕ ꯋꯥꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯕ ꯃꯤ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯄꯥꯝꯕꯒꯤ ꯄꯟꯈꯩ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯊꯋꯥꯏ ꯂꯧꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩ ꯅꯪꯁꯨ ꯐꯪꯗꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯅꯪꯁꯨ ꯑꯩꯅ ꯆꯥꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯆꯥꯛꯄ ꯑꯣꯏꯁꯅꯨ." ꯌꯣꯙꯁꯨ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕꯅꯤ꯫ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯍꯩꯇꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡꯗꯣ ꯃꯈꯥꯗ ꯊꯥꯊꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯁꯣꯏꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕ ꯑꯩꯒꯤ ꯈꯨꯠꯁꯨ ꯊꯥꯡꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯔꯣꯏ꯫ ꯊꯥꯡꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯊꯥꯡꯁꯦ ꯄꯨꯗꯨꯅ ꯆꯠꯈꯣ꯫ ꯁꯥꯔꯝꯆꯠ ꯆꯠꯄ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯅꯍꯥꯛꯀꯤ ꯊꯥꯡꯁꯦ ꯃꯃꯜ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯗꯗꯤ ꯌꯣꯠꯊꯦꯛ ꯑꯃꯒꯨꯝꯅ ꯎꯏ꯫ ꯄꯥꯝꯖꯗꯦ ꯅꯪꯒꯤ ꯊꯥꯡꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯗꯨꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯤ꯫ ꯌꯣꯙꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ꯫ ꯌꯣꯙꯒꯤ ꯅꯨꯄꯤꯗꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯌꯣꯙꯗ ꯈꯪꯍꯜꯂꯛꯏ꯫ ꯌꯨꯝꯗꯣꯟꯄꯣꯛ ꯑꯣꯏꯅ ꯂꯩꯕꯅ ꯌꯣꯙꯗꯨ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯥꯏꯌꯦꯡꯁꯪ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯍꯥꯛ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡ ꯆꯨꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯔꯒ ꯆꯠꯄꯁꯨ ꯄꯥꯝꯂꯝꯗꯦ꯫ "ꯊꯥꯖ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯏꯅꯦ ꯑꯁꯪꯕꯤ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯈꯤꯇꯪ ꯊꯨꯅ ꯆꯠꯄꯤꯔꯨꯆꯣ." ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯄꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯪꯕꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ, "ꯏꯅꯦ ꯑꯁꯪꯕꯤ, ꯏꯅꯦ ꯑꯁꯪꯕꯤ, ꯇꯥꯕ꯭ꯔꯣ?" ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕ ꯑꯗꯨꯗꯗꯤ ꯇꯥꯔꯕ ꯃꯥꯜꯂꯦ ꯈꯨꯝꯂꯛꯂꯤ꯫ "ꯀꯅꯥꯅꯣ? ꯀꯔꯤ ꯍꯪꯕꯅꯣ?" "ꯏꯅꯦ ꯑꯁꯪꯕꯤ, ꯑꯩꯅꯦ, ꯌꯣꯙꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯈꯤꯇꯪ ꯊꯨꯅ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯑꯩꯒ ꯑꯃꯨꯛꯇ ꯆꯠꯈ꯭ꯔꯁꯦ." ꯌꯣꯙ ꯑꯣꯏꯕꯗꯨꯗ ꯍꯥꯠꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯔꯝꯃꯤ꯫ "ꯏꯅꯦ ꯑꯁꯪꯕꯤꯗꯤ ꯂꯩꯇꯤꯌꯦ꯫ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯑꯊꯥꯞꯄ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯆꯠꯊꯣꯛꯈꯤꯌꯦ."
Yoda tawfam khangdana thongjila leplaga lei. Mahakki nupibu amuk ningsinglai. Mahak matomta leiramani. Mahak matomta leiramani. Ai thuna handaba yade. Mahak mayum tamna kanna amuk chelai. Nong kanna churambado lepkhre. Nong lei nungsit amuk silai. Mahak na yum yorakpadadi mahakki nupido yamna wana sorhalami. Se. Thaza. Ini sangbile hode. Hojingmag ana layeng sangda aina nangbu pugani. Nang kari sukhan gano. Fi khara yomsilaga mahakki nupibu pamkhatuna kanna chelai. Chada thakdabagi mayang khara kangsilabaso mapangal fana haurakpana pangal khara di leiri. Mahak na lakliba lambida hidak ngauba kharaso mayokna na lakpani. Nupa amana ngasai na yum yoradaba thabaksida nung se pharaktana mu chusilai. Hoine nung lei nung sidi aisu khanbide. Masidi isada yebada nishaga sai hangi tawi. Kanano ada nupi ma pamaga chelaiba nupasibo. Kaidano ure hoine nupi ni ne mana pamise. Mana nupi se soidana pharakpo oigani. Masi akhoi humna mo mullaga lahausi. Laushi ai tauge. Yodana makhoi manak yaushilakpada makhoi ahumduna thachilai. He nupa nangna nupi se kaidagi huralaga puraklino. Mapado ugi mami tabana makhoina yodabu asengmu masak khanglamde. Ai chatke aigi lambi thado. Nupi se aigi nupi ni. Ai yamna thore. Idaw nupi se magini. Nupi se wa amta ngangdemi. Mahak na soidana wantha halamani ba nupi se. Ai chatke haibane. Mahak angang unabagi ana layeng sangda pukhalakpani. Kitang thengkibada asoi angam thokpusu yai. Thaithoklaga chenkhige tawbada nupa amana yodagi masada ilai. Nang akhoi leina chenba yabro. Aigi khutta yodana piramba thang adu lei. Hojik puraktuna nangbu ka o haibro. Yodado masada mina chaitheng pirakpa adudadi hanagi sathiba saklondu laurai. Mahakna kanadasu khut thararoi haiduna wasakiba aduna makhutu khutum tasinduna khangi. Masi machinga sukhumdine. Ase haina masada amu illi. Yodana lepa mapa ado lapna lakpa maingal amana mamai machet amadi ure. Makoi marang kuina kaglaktabana yodane haiba khangudabani. Nupa amadi mamittu noiduna machinda soli. Masibo ai hana ukibagum. Ai yodane. Ai lambi thado. Wa ama hek aingonda hangkatna nganglakpada aigi wasak thugaiduna. Khud asina thang amuk sokani. Nupaduna khaya chiklaga nganglakpa khonjela duda makhoidu nupadu kanano haiduna munne yengi. Mane mahak yodane. Idaw aikhoi thawai mangba tare. Makhoi loinamak khuru kullaga khurumge tawbada hidak ngaubana uplaga tushinkre. Yodana makhoida hanna yenglamdana mahakne chatningliba mafam aduda chelai. Mina usittaba yadaba yodane. Nupa singaduna tawrakliba adu ningsingluraga masado yamna saurami. Masada lairiba asawbaduna chelamba khonjelso henkalai. Ana layeng sang yorakpada lauduna chensilai. Ana layengba yengnanaba lairamba nupi ama chensilai. Aigi nupi se amukta yengbiyo. Pusilaw somda. Misu yamna laibana phizang ama khanjili. Ibungo nupi sidi sorbu hondraba malini he. Nangbu kharangana pukhalakpa yadro. Yodada makhol thokna kaptuna. Ine aigi nupi gi thawai de kanbiyo. Ine da apama khuding aina loina pizage. Bungo nang kitang chathoga layo. Aikhoi amukta yengkige. Mahak makhut anidu kanna paisinaduna asoi angam thoktanaba lai khurumi. Mahak ngaingamdabana makok lukham aduda makhut anidu thamduna makhada famthaki. Karino aina toramliba sibo.
ꯊꯥꯖꯅꯗꯤ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯌꯦꯡ ꯂꯦꯞꯄꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯅ ꯇꯥꯅ ꯀꯔꯤꯒꯤ ꯌꯥꯈꯤꯗꯕꯅꯣ? ꯊꯥꯖ, ꯅꯪ ꯀꯩꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯨꯀꯣ꯫ ꯍꯧꯈꯤꯕꯗ ꯃꯍꯥꯛꯅ ꯃꯤ ꯑꯣꯟꯅꯗꯨꯅ ꯍꯥꯠꯈꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯈꯤꯕ ꯑꯗꯨ ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯗꯨꯅ ꯅꯃꯥꯡꯗ ꯁꯤꯗꯨꯔ ꯐꯥꯎꯕ ꯅꯪ ꯎꯄꯥꯏ ꯂꯩꯇꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯇꯝꯁꯦ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯃꯥꯁꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯌꯩꯁꯤꯟꯈꯤꯕ ꯃꯥꯜꯂꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯁꯨ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯄꯗ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯊꯥꯖꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯨꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯂꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯞꯄꯤ꯫ ꯊꯥꯖ, ꯁꯦ ꯍꯧꯒꯠꯂꯣ, ꯅꯪꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯜꯂꯁꯦ, ꯌꯨꯝꯗ ꯑꯣꯏꯅ ꯐꯖꯅ ꯄꯣꯊꯥꯔꯨꯔꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯨꯝꯗ꯭ꯔꯤꯕ? ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯊꯥꯖ, ꯅꯪ ꯃꯤꯠ ꯄꯥꯡꯉꯣ꯫ ꯅꯪꯕꯨ ꯃꯐꯝ ꯀꯩꯗꯁꯨ ꯊꯅꯝꯂꯒ ꯑꯩꯅ ꯆꯠꯂꯨꯏ꯫ ꯆꯨꯝꯃꯤ, ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯄꯝꯗꯨꯅ ꯄꯨꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕꯗ ꯃꯌꯥꯝꯅ ꯈꯥꯝꯂꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯃꯄꯤ ꯇꯥꯅ ꯌꯣꯗꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯌꯣꯗꯅ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯗꯤ ꯀꯅꯥꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯥꯎꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯍꯜꯂꯤ꯫ ꯅꯪ ꯏꯪꯕ꯭ꯔꯥ? ꯏꯪꯉꯝꯒꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯁꯤ ꯁꯨꯞꯆꯤꯜꯂꯣ꯫ ꯑꯩꯗꯤ ꯉꯁꯤ ꯇꯨꯝꯅꯤꯡꯗ꯭ꯔꯦ, ꯇꯨꯝꯃꯔꯣꯏ꯫ ꯅꯪꯅ ꯇꯨꯝꯕꯁꯦ ꯑꯩ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩꯒꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯅꯪꯅ ꯍꯦꯛ ꯁꯪꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯕꯨ ꯁꯪꯒꯦ꯫ ꯉꯥꯎꯗꯨꯅ ꯆꯠꯂꯝꯂꯗꯕ ꯑꯩꯕꯨ ꯅꯪꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯁꯦꯟꯅꯗꯨꯅ ꯂꯩꯗꯣꯏꯅꯦ꯫ ꯇꯨꯝꯃꯣꯀꯣ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯇꯨꯝꯕꯒꯤ ꯃꯈꯥꯁꯤꯗ꯫ ꯃꯍꯥꯛ ꯐꯃꯨꯡꯗ ꯃꯀꯣꯛ ꯉꯥꯊꯗꯨꯅ ꯇꯨꯝꯊꯈꯤ꯫ ꯌꯣꯗꯒꯤ ꯅꯨꯄꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯅꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯤ ꯀꯅꯥꯅꯁꯨ ꯎꯔꯝꯗꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗꯒꯤ ꯌꯣꯗꯗ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤ ꯌꯨꯝ ꯅꯛꯅ ꯂꯩꯕ ꯈꯨꯟꯖꯥ ꯈꯔꯅꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯃꯊꯧ ꯃꯉꯝ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯃꯥꯟꯅꯔꯒ ꯌꯣꯗꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯌꯣꯗꯒꯤ ꯃꯆꯤꯟ ꯈꯪꯕꯅ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯍꯦꯛ ꯀꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯀꯧꯔꯛꯏ, ꯌꯣꯙꯥ, ꯌꯣꯙꯥ꯫ ꯌꯣꯙꯗꯨ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯊꯥꯖꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯌꯣꯙꯗꯨ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯌꯣꯙꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯥ ꯂꯩꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯃꯅꯨꯡꯗ꯫ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯁꯤ ꯄꯣꯂꯣꯏꯒꯅꯤ? ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯕꯁꯨ ꯇꯜꯂꯤ꯫ ꯑꯍꯜ ꯑꯃꯅ, ꯌꯣꯙꯕꯨ ꯐꯠꯇꯅ ꯄꯪꯎꯗ ꯎꯕꯤꯒꯅꯨ꯫ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯗꯕ ꯑꯉꯥꯡꯅꯤ꯫ ꯃꯉꯣꯟꯗ ꯁꯤꯡꯅꯔꯨꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯐꯖꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯑꯩꯗꯤ ꯀꯤꯖꯩꯀꯣ, ꯅꯈꯣꯏ ꯑꯃꯅ ꯆꯪꯂꯒ ꯍꯥꯟꯅ ꯍꯥꯏꯌꯨꯀꯣ꯫ ꯑꯩ ꯃꯥꯡ ꯊꯥꯗꯨꯅ ꯍꯥꯏꯒꯦ, ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯎꯀꯣ꯫ ꯃꯈꯣꯏ ꯈꯔꯗꯨ ꯏꯃꯨꯡ ꯃꯆꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯌꯣꯙꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯃꯀꯣꯛ ꯊꯝꯂꯒ ꯀꯞꯂꯝꯃꯤ꯫ ꯌꯣꯙꯥ, ꯌꯣꯙꯥ꯫ ꯌꯣꯙꯁꯨ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯃꯅꯤꯡ ꯂꯩꯊꯣꯔꯛꯇꯨꯅ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯑꯉꯥꯡꯕ ꯃꯃꯤꯠꯅ ꯃꯄꯤꯅ ꯊꯨꯝꯍꯠꯄꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯀꯤꯕꯅ ꯄꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯌꯨꯝꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ? ꯅꯈꯣꯏꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯤꯠ ꯑꯃꯨꯛꯇ ꯄꯥꯡꯍꯜꯂꯝꯃꯣ꯫ ꯃꯍꯥꯛ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯈꯤꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯂꯛꯇ꯭ꯔꯦ꯫
ꯌꯣꯗꯥ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯔꯣꯏ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯕꯝ ꯌꯧꯍꯟꯈꯤꯅꯕ ꯇꯧꯁꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯔꯥꯡ ꯌꯥꯝ ꯋꯥꯏꯌꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒꯤ ꯀꯨꯏꯅ ꯇꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯌꯣꯗꯥ ꯁꯦ ꯍꯧꯒꯠꯂꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯄꯨꯊꯣꯛꯅꯕ ꯇꯧꯁꯤ ꯌꯣꯗꯥꯗꯣ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯖꯩ ꯋꯥꯈꯜ ꯁꯣꯛꯄ ꯍꯦꯟꯃꯟꯕꯅ ꯃꯁꯥꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯅ ꯃꯁꯥꯗꯨ ꯐꯥꯕꯗ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯍꯥ ꯈꯔꯁꯨ ꯀꯧꯔꯨꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯤꯀꯨꯞꯇꯨꯗ ꯈꯜꯂꯛꯏ ꯑꯩꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯈꯤꯗꯕꯗ ꯑꯁꯨꯝꯅ ꯀꯞꯂꯝꯒꯗ꯭ꯔꯥ ꯑꯩꯁꯦ ꯄꯥꯞ ꯆꯦꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯉꯥꯛꯇꯅꯤ ꯁꯤꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯂꯥꯟꯈꯤꯕ ꯂꯩꯇꯦ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯍꯥꯠꯂꯤꯕ ꯃꯄꯨ ꯅꯪꯁꯨ ꯑꯐꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯊꯥꯖꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯃꯩ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯌꯣꯗꯥꯗꯨ ꯊꯣꯔꯛꯇꯨꯅ ꯃꯩ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯩ ꯊꯥꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯕꯒꯤ ꯃꯍꯨꯠ ꯀꯨ ꯑꯃ ꯁꯦꯝꯗꯨꯅ ꯃꯅꯨꯡꯗ ꯅꯤꯡꯊꯤꯅ ꯍꯥꯞꯂꯒ ꯐꯨꯝꯕꯤꯌꯨ ꯌꯣꯗꯥꯅ ꯌꯥꯗꯕꯗꯒꯤ ꯅꯨꯄꯤꯗꯨ ꯃꯩ ꯊꯥꯗ꯭ꯔꯦ ꯀꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯌꯣꯗꯥ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔꯗ ꯂꯩꯗꯨꯅ ꯊꯥꯖꯗꯣ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯍꯦꯛ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯕꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯤꯠꯃꯥꯡꯗ ꯊꯥꯖꯕꯨ ꯎꯔꯛꯏ ꯊꯥꯖ ꯑꯩꯕꯨ ꯑꯁꯨꯛꯌꯥꯝꯅ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯑꯣ ꯊꯥꯖꯅ ꯍꯥꯏꯔꯛꯄꯗꯣ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗꯗꯤ ꯇꯥꯏ ꯅꯪꯗꯤ ꯑꯩꯕꯨ ꯂꯨꯅꯁꯨ ꯇꯧꯕꯤꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯆꯪꯂꯛꯑꯣꯏ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯄ ꯌꯥꯍꯟꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯔꯝꯂꯣꯏ ꯊꯥꯖ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯒꯦ ꯅꯪꯅ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯌꯥꯔꯒꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯣ ꯃꯇꯝꯗꯨꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯈꯤ ꯊꯥꯖꯗꯨ ꯀꯤꯕꯅ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯃꯈꯨꯠꯅ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯅꯣꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯦ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯤꯒꯅꯨ ꯊꯥꯖ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯣꯡꯗꯣ ꯑꯀꯟꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯨꯔꯛꯏ ꯊꯥꯖꯗꯣ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯀꯞꯂꯛꯏ ꯊꯥꯖꯅ ꯀꯞꯂꯤꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯥꯖꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯀꯞꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯖꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯌꯣꯗꯥꯒꯤ ꯃꯀꯣꯛꯇ ꯌꯣꯠ ꯑꯃꯅ ꯌꯩꯁꯤꯟꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯏ ꯃꯥꯏꯀꯩ ꯄꯨꯝꯕꯗꯒꯤ ꯊꯥꯖꯅ ꯂꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯅꯨꯃꯤꯠꯇꯨꯗ ꯊꯥꯖꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯔꯛꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯊꯥꯖ ꯅꯪ ꯂꯩꯔꯝꯃꯨ ꯑꯩ ꯏꯅꯦ ꯀꯧꯔꯨꯈꯤꯒꯦ ꯌꯣꯗꯥꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯒꯨꯝ ꯑꯁꯪꯕꯤ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯦꯜꯂꯛꯄꯗ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯑꯍꯤꯡ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯤꯠ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯤꯕꯨ ꯌꯣꯗꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯩ ꯇꯧꯒꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯉꯥꯎꯔꯕꯅꯤ ꯂꯛꯅꯁꯤꯀꯣ ꯂꯛꯅꯒꯨꯝꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯛꯅꯔꯤꯉꯩꯗ ꯊꯦꯡꯈꯤꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯃꯨꯛ ꯁꯥꯎꯔꯛꯇꯨꯅ ꯐꯨꯔꯛꯂꯝꯃꯕꯗꯤ ꯌꯥꯝ ꯅꯥꯅꯤꯀꯣ ꯍꯦ ꯑꯩ ꯇꯧꯒꯦ ꯅꯣꯏ ꯇꯨꯃꯤꯟ ꯂꯩꯌꯣ ꯌꯣꯗꯥ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯋꯥꯔꯤ ꯁꯥꯈꯤꯁꯤꯅꯦ ꯑꯩ ꯊꯦꯡꯉꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ ꯏꯅꯦ ꯑꯁꯪꯕꯤ ꯀꯧꯕ ꯆꯠꯂꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯏ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯅꯍꯥꯟꯅ ꯁꯤꯈ꯭ꯔꯗꯥꯏꯅꯦ ꯑꯗꯨꯒ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ ꯀꯥꯏꯅ
ꯅꯪꯁꯦ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯅꯕꯗꯣ ꯑꯁꯦꯡꯕꯒꯤ ꯆꯨꯝꯃꯦꯗꯅ? ꯆꯨꯝꯃꯦ ꯆꯨꯝꯃꯦ. ꯅꯍꯥꯟꯋꯥꯏꯗꯤ ꯊꯥꯡ ꯑꯃ ꯌꯦꯞꯂꯒ ꯃꯤ ꯍꯥꯠꯄꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯌꯣꯗꯁꯦ ꯉꯁꯤꯗꯤ ꯉꯥꯎꯔꯦꯗꯣ. ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯅꯣꯛꯇꯕ ꯃꯤꯗꯨꯗꯤ ꯃꯤ ꯅꯠꯇ꯭ꯔꯦꯍꯦ. ꯅꯣꯡ ꯃꯃꯤꯠꯅ ꯑꯃꯨꯛ ꯈꯥꯛꯄ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛꯁꯨ ꯎꯔꯛꯏ. ꯃꯁꯛꯇꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯉꯥꯎꯕꯁꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯅꯦꯍꯦ. ꯃꯁꯤ ꯉꯁꯤꯗꯤ ꯈꯨꯠꯁꯤ ꯄꯦꯟꯅ ꯐꯨꯔꯒ ꯊꯥꯈ꯭ꯔꯁꯤ ꯃꯌꯥꯝ. ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯄꯥꯁꯨ ꯍꯥꯠꯈꯤꯕꯅꯤ. ꯑꯩꯅ ꯂꯃꯟꯁꯤꯡꯒꯤ ꯈꯜꯂꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯙꯕꯨ ꯀꯟꯅ ꯀꯟꯅ ꯏꯜꯂꯤ. ꯃꯍꯥꯛꯅ ꯏꯜꯂꯛꯄ ꯑꯗꯨꯗꯗꯤ ꯌꯣꯙꯗꯨ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯃꯤꯠꯇꯨ ꯁꯪꯇꯣꯛꯂꯒ ꯌꯦꯡꯂꯛꯏ. ꯃꯁꯤ ꯃꯃꯤꯠꯀꯁꯨ ꯌꯦꯡꯉꯛꯏꯅꯦꯍꯦ. ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ. ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯌꯣꯙꯅ ꯉꯥꯛꯇꯨꯅ, ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯂꯝꯕꯤ ꯊꯤꯡꯈꯤꯕꯗꯣ? ꯃꯥꯅꯦ, ꯑꯩꯈꯣꯏꯅꯅꯤ ꯊꯤꯡꯈꯤꯕꯗꯣ. ꯑꯩꯈꯣꯏꯅ ꯊꯤꯡꯉꯝꯗ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯤꯔꯝꯂꯣꯏ. ꯅꯪꯗꯤ ꯉꯥꯎꯔꯕꯅꯤꯅ ꯂꯣꯏ ꯀꯥꯎꯔꯝꯃꯅꯤ. ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯣꯙꯅ ꯅꯨꯄꯥꯗꯨ ꯂꯥꯛꯇꯅ ꯀꯥꯎꯊꯣꯛꯈꯤ. ꯌꯣꯙꯗꯨ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯋꯥꯈꯜꯗꯨ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯍꯜꯂꯛꯏ. ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯥꯖꯒ ꯀꯥꯏꯅꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯗꯣ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ. ꯉꯁꯤꯗꯤ ꯊꯥꯖꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯀꯩ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯨꯠꯄꯥꯏ ꯆꯥꯕ ꯎꯇꯨꯞ ꯑꯃ ꯇꯥꯕ ꯑꯗꯨ ꯎꯔꯦ. ꯃꯍꯥꯛꯅ ꯎꯇꯨꯞ ꯑꯗꯨ ꯍꯦꯛ ꯈꯨꯟꯈꯤꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯨ ꯉꯥꯎꯕꯅ ꯂꯝꯕꯤꯁꯨ ꯅꯥꯟꯕꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯉꯝꯂꯝꯗꯦ. ꯌꯣꯙꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯗꯨꯅ ꯎꯇꯨꯞꯅ ꯃꯅꯤꯡꯗꯒꯤ ꯊꯣꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯩꯅꯥ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯌꯣꯜꯂꯒ ꯂꯩ. ꯑꯐꯕ ꯈꯟꯕ ꯉꯝꯗꯕ ꯅꯈꯣꯏꯒꯤ ꯅꯀꯣꯛ ꯑꯗꯨꯗꯤ ꯀꯥꯏꯈꯤꯕꯅ ꯐꯩ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯇꯣ ꯄꯨꯡꯆꯥꯏ ꯆꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯀꯜꯂꯝꯃꯤ. ꯆꯩꯗꯨꯅ ꯄꯦꯜꯂꯛꯇ꯭ꯔꯦ. ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯔꯒ ꯃꯀꯣꯛꯇꯣ ꯇꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯨꯒꯥꯏꯔꯝꯃꯤ. ꯀꯣꯛꯇꯒꯤ ꯀꯥꯞꯊꯣꯔꯛꯄ ꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯊꯣꯏꯅ ꯆꯣꯡꯂꯝꯃꯤ. ꯃꯍꯥꯛꯅ ꯌꯦꯡꯈꯠꯇꯨꯅ, ꯊꯥꯖ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯉꯦ. ꯅꯪ ꯄꯦꯜꯂꯕ꯭ꯔꯥ? ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯌꯨꯀꯣ. ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ. ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ. ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ. ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯆꯣꯛꯊꯕ ꯄꯨꯝꯕ ꯐꯥꯎꯔꯛꯏ. ꯄꯨꯛ ꯂꯥꯝꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯛꯂꯕ ꯑꯄꯠꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯍꯤꯡꯅ ꯆꯥꯁꯤꯜꯂꯤ. ꯊꯥꯖ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ. ꯑꯩꯅ ꯁꯣꯏꯕꯅꯤ. ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯊꯝꯒꯅꯨ. ꯅꯪꯁꯨ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ. ꯑꯩꯁꯨ ꯅꯪꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯔꯣꯏ. ꯑꯩ ꯉꯥꯎꯔꯒ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ. ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯇꯝꯂꯒꯦ. ꯃꯍꯥꯛ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯨꯛ ꯎꯔꯛꯏ. ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ. ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ. ꯅꯪꯕꯨ ꯎꯔꯤꯕ ꯃꯈꯩ ꯑꯩ ꯑꯉꯥꯎꯕ ꯑꯣꯜꯂꯦ. ꯑꯩꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯕꯗ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯑꯣꯏꯁꯤꯀꯣ. ꯊꯥꯖꯗꯨ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯃ ꯐꯪꯂꯝꯗꯥꯏꯗ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ. ꯃꯁꯦ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯑꯩ ꯁꯤꯔꯝꯂꯣꯏ. ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯁꯤꯟꯅꯕ ꯁꯥꯔꯤ? ꯅꯪꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯌꯨ. ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯣꯡꯃꯇ ꯊꯣꯔꯛꯂꯔꯣꯏꯌꯦ. ꯊꯥꯖꯗꯣ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤ. ꯌꯣꯙꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ. ꯐꯪꯗꯕꯗꯒꯤ ꯊꯥꯖ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗ
ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯨ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯈꯤꯗ꯭ꯔꯦ, ꯃꯪꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯜꯂꯕꯁꯨ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ꯫ ꯃꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯎꯪꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯛꯅꯔꯝꯕ ꯃꯔꯨꯞꯁꯤꯡ ꯂꯥꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯃꯔꯨꯞꯅꯤ ꯈꯜꯂꯤꯕ ꯍꯥꯏꯔꯗꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯣꯡꯃꯇ ꯀꯅꯥꯁꯨ ꯆꯪꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯀꯞꯄꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯄꯟꯗꯨꯅ ꯊꯦꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯣ ꯀꯩꯁꯨ ꯐꯒꯠꯂꯛꯄ ꯂꯩꯇꯦ꯫ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯄ ꯈꯨꯗꯤꯡ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯄꯨꯕ ꯍꯦꯛ ꯉꯝꯂꯛꯇꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯜꯂꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯁꯤꯗꯤ? ꯁꯛꯍꯦꯟꯕꯤ ꯄꯨꯝꯅꯃꯛꯇꯒꯤ ꯁꯛꯍꯦꯟꯕꯤ ꯂꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯔꯗꯨꯅ ꯕꯣꯔ ꯄꯤꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯇꯦꯟ ꯄꯥꯏꯕ ꯑꯉꯥꯡ ꯑꯃꯁꯨ ꯏꯟꯅꯔꯛꯏꯅꯦ꯫ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕ ꯖꯥꯠꯂꯥ? ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯣꯗꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯌꯣꯗ ꯋꯥ ꯉꯥꯡꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯒꯤꯅꯣ? ꯑꯩ ꯎꯕꯗ ꯅꯪꯅ ꯌꯥ ꯀꯥꯔꯒ ꯂꯩꯔꯤꯕ? ꯍꯦ ꯁꯛ ꯐꯖꯕꯤ, ꯅꯍꯥꯛꯄꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯌꯣꯗꯥ, ꯑꯩꯒꯤ ꯃꯤꯡ ꯂꯩꯇꯦ꯫ ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯄꯥꯝꯗꯕ꯭ꯔꯥ? ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯅꯪꯒꯤ ꯅꯆꯥꯒꯨꯝꯅ ꯆꯥꯎꯔꯅꯤ꯫ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯊꯝꯕ ꯑꯉꯥꯡꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯌꯣꯗꯒꯤ ꯃꯅꯥꯛꯇ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯌꯣꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯡꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯍꯟꯇꯣꯛꯎ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯡꯁꯤꯡꯂꯕꯁꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕ ꯑꯗꯨꯅ ꯀꯥ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯍꯪꯀꯠꯅ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯣꯗꯥ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯃ ꯍꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯑꯩꯅ ꯃꯦꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯄꯤꯒꯅꯤ꯫ ꯌꯣꯗꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯃꯤꯡꯒꯧꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ, ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯂꯟ ꯊꯨꯝ ꯂꯩꯕ ꯌꯣꯗ ꯅꯠꯇꯦ꯫ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯃꯤꯗꯤ ꯑꯣꯟꯅꯗꯦꯀꯣ꯫ ꯑꯩꯒꯤ ꯑꯣꯏꯅ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯋꯥꯠꯂꯤꯕ ꯍꯥꯏꯔꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯄꯥꯝꯕ ꯍꯥꯏꯔꯁꯨ ꯅꯪ ꯈꯛꯇꯅꯤ꯫ ꯏꯁꯥ ꯄꯨꯝꯕ ꯅꯐꯝꯗ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ ꯑꯩꯗꯤ꯫ ꯂꯩꯁꯥꯕꯤ, ꯉꯁꯤꯈꯛ ꯂꯥꯛꯄ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯨꯄꯥ ꯀꯌꯥꯗ ꯑꯗꯨꯝꯅ ꯍꯥꯏꯈ꯭ꯔꯦ? ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯁꯥꯎꯗꯦ꯫ ꯑꯩꯒꯤ ꯏꯁꯥ ꯇꯁꯦꯡ-ꯇꯁꯦꯡꯅꯤ꯫ ꯀꯅꯥꯗꯁꯨ ꯅꯨꯡꯁꯤꯕ ꯁꯤꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯇꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯃꯐꯝꯁꯤꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯖꯔꯝꯒꯦ꯫ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯌꯣꯗꯗꯨ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯅꯨꯄꯤꯗꯨꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨ ꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯅ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯗꯣ ꯁꯩꯊꯥꯅꯕ ꯃꯥꯂꯦꯝꯗ ꯋꯥꯍꯩ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯣꯗꯗꯨ ꯅꯨꯄꯤꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯠ ꯇꯥꯍꯟꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ꯫ ꯀꯨꯏꯅ ꯏꯁꯤꯡ ꯊꯦꯡꯂꯨꯗ꯭ꯔꯕ ꯃꯁꯥꯗꯨ ꯁꯦꯡꯅ ꯏꯔꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ
ꯑꯊꯦꯡꯕ ꯅꯨꯡꯊꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯂꯥꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯎꯍꯟꯗꯨꯅ ꯐꯤꯖꯦꯠ ꯈꯔꯇꯃꯛ ꯁꯦꯠꯇꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯞꯄ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒ ꯂꯥꯛꯄꯗꯣ ꯌꯣꯙꯅ ꯎꯔꯝꯃꯤ꯫ ꯂꯥꯇꯦꯟ ꯄꯥꯏꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯅꯤꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯣꯙꯗ ꯉꯥꯊꯗꯨꯅ ꯐꯝꯂꯛꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯅꯤꯡꯇꯝꯖꯔꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯄꯥꯝꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯊꯦꯡꯂꯛꯄꯗ ꯏꯁꯥꯗ ꯏꯊꯛ ꯏꯄꯣꯝ ꯂꯥꯛꯄꯒꯨꯝ ꯐꯥꯎꯔꯤꯕ? ꯆꯦꯜꯂꯤꯕ ꯏꯒꯤ ꯈꯣꯡꯖꯦꯜꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤꯕ? ꯂꯩꯁꯥꯕꯤ, ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯀꯂꯛꯂꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯅꯕꯨ ꯑꯌꯥꯕ ꯄꯤꯔꯕ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯂꯣꯏꯅ ꯌꯥꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕ ꯋꯥꯍꯩꯅ, ꯃꯅꯝꯅ, ꯃꯤꯠꯌꯦꯡꯅ, ꯁꯕꯥꯟꯅ ꯄꯨꯝꯅꯃꯛ ꯁꯨꯝꯍꯠꯈꯤꯗꯨꯅ ꯌꯣꯙ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯆꯪꯉꯛꯑꯣ ꯑꯩꯒꯤ ꯏꯃꯨꯡꯗ꯫ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯁꯨꯡꯊꯥꯟ ꯊꯥꯟꯗꯦ꯫ ꯂꯥꯇꯦꯟ ꯄꯥꯏꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯪꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯀꯦꯁꯟꯅꯗꯨꯅ ꯌꯣꯙꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯁꯦ, ꯁꯤꯗ ꯍꯥꯟꯅ ꯐꯝꯃꯨ, ꯑꯩ ꯅꯪꯒꯤ ꯅꯀꯣꯛꯁꯦ ꯅꯝꯕꯤꯔꯛꯀꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯌꯣꯙꯕꯨ ꯄꯪꯊꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯣꯛꯁꯦ ꯄꯥꯏꯈꯣ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯌꯥꯔꯕ꯭ꯔꯣ? ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯅ ꯅꯨꯄꯥꯗꯨꯗ ꯊꯦꯡꯕꯗ ꯅꯨꯄꯥꯗꯣ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯣꯙꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯗꯤ ꯃꯍꯥꯛꯀ ꯑꯩꯒ ꯏꯁꯥ ꯑꯃꯠꯇꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯍꯥꯛꯁꯦ ꯑꯩ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔꯒꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯗ ꯃꯩꯉꯥꯜ ꯄꯨꯝꯕ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯌꯣꯙꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯋꯥꯍꯜꯂꯒꯦ ꯈꯟꯒꯅꯨ, ꯁꯤꯟꯅꯔꯣ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯩꯉꯣꯟꯗ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ꯫ ꯑꯉꯥꯡꯗꯣ ꯃꯄꯥꯟꯗ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯂꯦꯞꯂꯒ ꯂꯩ꯫ ꯂꯥꯞꯅ ꯅꯨꯄꯥ ꯑꯃꯅ ꯅꯣꯡ ꯆꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯌꯥꯁꯤꯟꯕ ꯊꯣꯔꯛꯏ꯫ ꯅꯣꯡꯁꯤꯅꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯥꯕ ꯑꯣꯏꯔꯗꯤ ꯐꯗꯧꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯇꯥꯔꯕꯅꯤꯅ ꯇꯨꯝꯕꯁꯦ ꯑꯃꯨꯛ ꯀꯥꯏꯍꯜꯂꯤꯅꯦ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯌꯥꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯂꯩꯔꯛꯄꯗ ꯌꯣꯙꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯑꯄꯤꯛꯄ ꯃꯩꯉꯥꯜ ꯑꯃ ꯎꯔꯝꯃꯤ꯫ ꯀꯩꯅꯣ? ꯌꯣꯙꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯃꯩꯉꯥꯜ ꯑꯃ ꯎꯔꯤꯕꯁꯤꯕꯣ? ꯂꯥꯇꯦꯟꯁꯨ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯅꯣꯡꯃꯇ ꯃꯩ ꯊꯥꯟꯗꯕ ꯃꯍꯥꯛꯅ ꯃꯩ ꯊꯥꯜꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯂꯥꯇꯦꯟꯁꯤ ꯈꯛꯇ ꯎꯕꯒꯨꯝ ꯇꯧꯕꯤꯅꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯅꯣꯡꯁꯨ ꯀꯟꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥꯗꯣ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯉꯥꯡꯗꯣ ꯏꯪꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯣꯡꯗꯅ ꯂꯩꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯈꯩ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯏꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤꯗꯤ ꯁꯨꯛꯁꯥꯟ ꯁꯥꯟꯅꯗꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯏꯔꯨꯖꯅꯤ ꯈꯪꯈꯤꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯃꯁꯥ ꯅꯥꯟꯅ ꯂꯨꯖꯗꯨꯅ ꯑꯁꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯦ꯫ ꯅꯨꯡꯗꯥꯡꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅ ꯃꯍꯥꯛ ꯉꯥꯏꯉꯝꯁꯤꯡꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯨꯄꯤꯗꯨ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯑꯍꯤꯡꯗ ꯌꯣꯙꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯌꯣꯙꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯃꯩ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯥꯟꯗ ꯍꯦꯛ ꯍꯦꯛ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯂꯩꯕ ꯑꯉꯥꯡ ꯑꯗꯨ ꯌꯣꯙꯅ ꯄꯨꯔꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯄꯨꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯂꯥꯇꯦꯟꯗꯨ ꯄꯨꯔꯛꯇꯨꯅ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯩ ꯑꯃ ꯊꯣꯛꯄꯗꯨ ꯎꯍꯧꯗꯕ ꯃꯤꯅꯗꯤ ꯀꯔꯤꯁꯨ ꯀꯤꯅꯔꯝꯗꯦ꯫ ꯎꯍꯧꯕ ꯈꯔꯗꯤ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯩ ꯍꯥꯏꯅꯩ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯌꯣꯙꯒꯤ ꯁꯨꯃꯥꯡ ꯐꯥꯎꯔꯒ ꯑꯍꯜ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ꯫ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ? ꯑꯁꯨꯛ ꯌꯥꯝ ꯅꯝꯊꯤꯕ ꯃꯅꯝ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯅꯝꯈꯤꯗ꯭ꯔꯤ꯫ ꯃꯅꯝꯗꯣ ꯀꯗꯣꯝꯗꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯃꯅꯝ ꯁꯨꯝ ꯅꯝꯕꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕ ꯑꯃꯗ ꯃꯃꯤꯠꯇꯨ ꯌꯦꯡꯉꯤ꯫ ꯂꯥꯇꯦꯟꯗꯨ ꯊꯥꯟꯕꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯈꯔꯗꯤ ꯎꯔꯝꯃꯤ꯫ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯌꯣꯙꯅ ꯁꯔꯨ ꯑꯁꯥꯡꯕ ꯑꯃ ꯀꯣꯜꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ
mayum tamna kanna chelaklammi. Mahakki yumda paw adu tamlammi. Mahakna hairibadu imunggi mi amatana thajaramde. Mahakna hanjin haibadagi nupa amana amuk yengluge hairammi. Mathangi ahingda makhoi ani ahum amuk chattuna yodagi phaglangi ahobadagi yenglammi. Yodana ihingna hingpakpa migi saru makokta machinna thamduna lei. Nupi aduna haibadu achumbani haiduna chenarai. Hek nonganbaga aphawba purohit amagi manakta chenduna paw tamlammi. Makhoi khara yodagi yumda laklammi. Yodado masanana mapanda phamduna leirammi. Lakliba mi adudadi karisu hairaktre. Yengkiba amada yengduna matomda choiro loli. Purohit aduna pumnamak khangladuna hairai. Yodagi mahise angakpani. Mangondagi mahai ase phanglabadi haiduna. Masa pumba kathoklibani nupi aduna. Nupi adushu asibagi thawaini. Aikhoi amatana mahakki masa uba phangloi. Saru tamak ugani. Hojik aikhoi na ngangliba pumnamak mahakna karisu taramloi. Mahakti tonganba manglan amada leikrabani. Nupi aduga makhatana sum unarabadi. Mahakki thawaise soidana puduna chakrani. Matam chana nakhoina khanglakpase yamna phari. Ai kanba ngambra yenge. Purohituna purakpa asengba ising khara yodada kanthoklammi. Yodado wakhal laktuna makhoi sing aduda yenglai. Yodana mayam kaidoba yawgi. Aigi yumsida pulap lakliba asibo. Purohit aduna yoda nang wakhal laklabra. Nanga hek unariba nupido miyoiba nate saitanni. Mahakka sum unarabadi nongmadi nangi thawai soidana pukhigani. Nang mahakka unaba lepo. Ha mahak mi nate haiba. Matau karamna khanglibano. Nangna mi oina uzabagi wani. Atopa singnade saru khaktani uba. Saru amana laten pairaga chatpa mi yamna thengnai hai. Mahakna chatlibado nangi yumda oira male. Nang mahakka amuk hana unaba yaroi. Adubu aigi thawai sinade mahakpu kawba ngamgani haiba thasade. Aikhoi ani itai inaugum laiminarakpa ahing masing yamlaklai. Angang phawa yaraklani. Yoda saruna mato karamna angang pokani. Nangi namitta nupi aduna seranana uhanbani. Nanga laiminaribado masa yaudaba saru khaktani. Karino aingonda hariba mayamsiba. Aidi mangonda nushi pami haikre. Hojik amo nushi tre harubada mahak saurakani. Ai haiba ngamai. Mana saubagide karisu khangano. Aina hariba asitato. Mahakna nangi yumda changlakpa sungam ngamloi. Matau karamna mahakpu aigi yumda changhalloi. Aina nangi thongjinda mantra solaba che ama thelamgani. Mahakna nangi yumda thengbu sokpa ngamloi. Mahakna mapandagi nangbu thoraknaba wahai kaya hairakani. Maduda nangna pangthaba yade ko. Chedo mahaki thongi marumda thechilamlaga chatkre. Nungdangi matamda yodado nganna thonglon sinduna phamungda hiptuna lei. Ngaihak leibaga mapandagi nupiduna kaurai. Yoda Yoda ai lae thongse hango. Yodado nupidugi makhol tabada masak yamna uninglami. Purohituna hairambado amuk ningsingluraga mahakari sukhumda tumina lei. Nupiduna kaptuna hairai. Aibu nungsidrabaso aikhoi anigi ichaside nang nungsipam thoktabra. Angang asina taibangda laklaba matamda mapa kanano hanglaklabadi aina kari khumgani. Yoda matam kuina machinda karisu khumlamdabani. Nupina mapanda kaplaga sumlaiba aduda haugalai. Thongjilda theliba che adu segaiduna nupido manungda changhalai. Pukningi hakjangi ningba thonglaba matamda nupi aduna hairai. Ngasidi ai wa amata haizage yagadra. Hayo nangna haiba yabagi natro aina thong hangto ise.
ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯂꯩꯍꯥꯎꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯅꯝꯂꯨꯁꯦ꯫ ꯉꯁꯤꯗꯤ ꯊꯥꯁꯤ ꯑꯣꯏꯕꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯔꯣꯏꯌꯦ꯫ ꯌꯣꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯣꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯎꯔꯝꯗꯦ꯫ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯡ ꯃꯈꯥꯗ ꯄꯨꯔꯣꯍꯤꯠꯅ ꯄꯤꯔꯝꯕ ꯆꯦꯗꯨ ꯁꯦꯒꯥꯏꯔꯒ ꯇꯥꯔꯝꯕ ꯎꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯁꯔꯨ ꯅꯨꯄꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯍꯤꯡ ꯑꯗꯨ ꯂꯩꯃꯤꯟꯅꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯄꯨꯔꯣꯍꯤꯠꯇꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ, ꯌꯣꯗꯥ, ꯅꯪꯁꯦ ꯄꯪꯉꯤꯗ꯫ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛ ꯉꯝꯗꯨꯅ ꯄꯨꯈꯤꯗ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯔꯒꯗꯤ ꯌꯣꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯣꯗꯗꯣ ꯁꯤꯔꯝꯂꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯅꯔꯦ꯫ ꯌꯥꯝ ꯊꯥꯞꯅ ꯄꯨꯔꯝꯃꯣꯏ꯫ ꯃꯅꯥꯛ ꯅꯛꯄ ꯃꯣꯡꯁꯣꯡꯗ ꯌꯣꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯔꯦ꯫ ꯀꯅꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯄꯨꯔꯣꯍꯤꯠꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯑꯩ ꯈꯪꯉꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯒꯤ ꯀꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯀꯨ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯄꯠꯊꯔꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯌꯣꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ, ꯀꯌꯥꯗ ꯁꯛꯇꯤ ꯂꯩꯔꯤꯕ ꯅꯨꯄꯤꯅꯣ? ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯖꯤꯜꯂꯣ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯈꯣꯏꯗ ꯀꯂꯛꯅꯕ ꯁꯑꯣꯡ ꯁꯕꯥꯟ ꯎꯠꯄꯗ ꯄꯪꯊꯒꯅꯨ꯫ ꯌꯣꯗ ꯑꯃꯁꯨꯡ ꯊꯥꯖꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯄꯨꯂꯞ ꯄꯨꯟꯅ ꯃꯩ ꯊꯥꯗꯨꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯅꯅꯕ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯟꯕ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯑꯄꯪꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗꯒꯤ ꯋꯥꯈꯜ ꯈꯔ ꯇꯣꯉꯥꯟꯕ ꯃꯤ ꯊꯤꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯒꯤ ꯀꯣꯝꯁꯤꯗ ꯄꯨꯊꯗꯨꯅ ꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯈꯨꯡꯒꯪꯗ ꯂꯩꯕ ꯄꯨꯔꯣꯍꯤꯠ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯂꯧꯁꯤꯡ ꯀꯌꯥ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯊꯝꯈꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏꯅꯩ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅ ꯎꯍꯧꯕ ꯅꯠꯇꯦ꯫ ꯆꯤꯟ ꯑꯃꯗꯒꯤ ꯆꯤꯟ ꯑꯃꯗ ꯌꯧꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯏꯊ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫